ꯑꯍꯥꯟꯕꯃꯛꯇꯗ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯤꯕ ꯈ꯭ꯋꯥꯏ ꯄꯨꯝꯅꯃꯛꯄꯨ ꯀꯪꯂꯩꯄꯥꯛ ꯚꯤꯗꯤꯑꯣꯒꯤ ꯃꯥꯏꯀꯩꯗꯒꯤ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯉꯁꯤ ꯑꯩꯒꯤ ꯆꯦꯅꯦꯜ ꯑꯁꯤꯒꯤ 1.5 ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯌꯧꯕꯒꯤ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯅꯨꯡꯉꯥꯏꯕ ꯐꯣꯡꯗꯣꯛꯆꯕ ꯑꯣꯏꯅ ꯏꯁꯩ ꯑꯃꯇꯪ ꯈꯨꯗꯣꯜ ꯇꯝꯖꯒꯦ꯫ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯌꯥꯎꯔꯁꯨ ꯄꯨꯝꯅꯃꯛꯅ ꯉꯥꯛꯄꯤꯒꯅꯤ꯫ ꯅꯪꯅ ꯃꯤꯒꯤ ꯑꯣꯏꯈꯤꯕꯗ ꯑꯩꯗꯤ ꯅꯪꯕꯨ ꯌꯦꯡꯕ ꯉꯝꯍꯧꯔꯣꯏ꯫ ꯑꯩꯅ ꯃꯤꯒꯤ ꯑꯣꯏꯈꯤꯕꯗꯗꯤ ꯅꯪꯗꯤ ꯑꯩꯕꯨ ꯌꯦꯡꯕ ꯉꯝꯍꯧꯒꯗꯔꯥ? ꯅꯪꯗꯤ ꯑꯩꯕꯨ ꯌꯦꯡꯕ ꯉꯝꯍꯧꯒꯗꯔꯥ? ꯃꯥꯂꯦꯝꯁꯤꯗ ꯂꯩꯇ꯭ꯔꯦ ꯅꯉꯣꯟꯗꯒꯤ ꯍꯦꯟꯕꯤ ꯑꯩꯒꯤ ꯏꯃꯤꯠꯁꯤꯗ ꯑꯩꯒꯤ ꯊꯃꯣꯏꯁꯤꯗ ꯃꯪꯂꯥꯟꯁꯨ ꯇꯥꯏꯕꯪꯁꯨ ꯅꯪꯇ ꯃꯉꯥꯏꯔꯦ ꯑꯣꯏꯔꯦ ꯑꯉꯥꯎꯕ ꯅꯨꯡꯁꯤꯅ ꯀꯥꯗ꯫ ꯅꯪꯅ ꯃꯤꯒꯤ ꯑꯣꯏꯈꯤꯕꯗ ꯑꯩꯗꯤ ꯅꯪꯕꯨ ꯌꯦꯡꯕ ꯉꯝꯍꯧꯔꯣꯏ꯫ ꯑꯩꯅ ꯃꯤꯒꯤ ꯑꯣꯏꯈꯤꯕꯗꯗꯤ ꯅꯪꯗꯤ ꯑꯩꯕꯨ ꯌꯦꯡꯕ ꯉꯝꯍꯧꯒꯗꯔꯥ? ꯅꯨꯡꯁꯤꯕ ꯍꯦꯟꯃꯟꯈꯤꯕꯅ ꯁꯣꯏꯈꯤꯕ ꯌꯥꯎꯔꯛꯂꯕ ꯉꯥꯛꯄꯤꯌꯨꯀꯣ ꯑꯩꯕꯨ ꯅꯪꯒꯤ ꯊꯃꯣꯏꯅ ꯂꯥꯟꯗꯕ ꯉꯝꯗꯕ ꯃꯤꯑꯣꯏ ꯃꯄꯣꯛꯅꯤ ꯈꯟꯗꯣꯛꯄꯤꯌꯨ ꯅꯨꯡꯁꯤꯕꯗꯤ ꯅꯨꯡꯁꯤꯕꯅꯤ ꯍꯥꯏꯅ꯫ ꯅꯪꯅ ꯃꯤꯒꯤ ꯑꯣꯏꯈꯤꯕꯗ ꯑꯩꯗꯤ ꯅꯪꯕꯨ ꯌꯦꯡꯕ ꯉꯝꯍꯧꯔꯣꯏ꯫ ꯑꯩꯅ ꯃꯤꯒꯤ ꯑꯣꯏꯈꯤꯕꯗꯗꯤ ꯅꯪꯗꯤ ꯑꯩꯕꯨ ꯌꯦꯡꯕ ꯉꯝꯍꯧꯒꯗꯔꯥ? ꯅꯪꯗꯤ ꯑꯩꯕꯨ ꯌꯦꯡꯕ ꯉꯝꯍꯧꯒꯗꯔꯥ? ꯊꯦꯡꯛ ꯌꯨ, ꯊꯥꯒꯠꯆꯔꯤ꯫